Meitei laifam thugaiba lakpa mising kain tawra kanda share to video makhak sin lausing su thingnaram gani ko aduga masjid oin thugai gen salam taragati si irang thokna roidra wa thokna roidra kain tawra share to buda ko ada sidai masjid oin thugaiba hai khre kain tawra kanda adugi nuai tabai wanate ko aina nuai chi ba matang si karino hai kanda adugi video sigi makhada ko comment section da akhoi ki ngasai ki masjid haibam su palure adagi Meitei gi laifam haibam su pallurabni na ngasai Meitei amadi Meitei pangal ani gi marak toina leiba pot ko adu mo oi helakan sida mare yetnabuduni argument and counter argument mayam do madu wakanda aingonda yam nongai tabam phauze always ai gi di maduni ko akhoi manipur gi da leibe sin naw sing sigi marak sida tongan tongan community sing sigi marak sida amaina he yaw se masi ubu matamda aingonda yam thin hurt to budon toyeba karigino haiba kanda akoi gi yamna close oiba amna apipa society amaneba ado problem phanam leitarga su circumstances whatever oining boy targa su at the end of the day akoi se adum khara saunaram gani kano torongani aduga konamu punna dum leiminaba ngaktaneba mateng su loi tawnaraga ko aduneba adamaina nga saiki argument and counter argument nga sai comment section da mara yetnariba mayam duda haiba du sin lausing yu uramganeba haidi hoziki hariba missing the workers sing ni thabak suba no magi hazira suba missing ni ko ada nega iba mi do in haige tabni sine aduga nga saiki workers sing da Meitei macha su khara yauri haibam so hai ko mayam comment section sing da hainari do ko aduda sida ya hainbadi aduga argument counter argument dan amuka kana umana nege eko masjid sima thugai na bagi damakta negi haira kanda hazira subanina masjid thugai ba se hekta chatladra haiba counter argument am su tawri ko hadi admaina mi khara dum haina ba yauri ada si matang sida ko adum admaina adom do yetna ba mohta aina haijaning bade khoi se ground reality do adu oina yengminna ba na phatabra sine ba hadi akhoi yengse be ta ko ai gi se misang gi wanate kanamte misang na te ko amaso amasuni first time haning ba se khoi gi adugumba Meitei gi oibe ani amagi oibe ko laifam gumba oiba na traga religious place gumba oi taragadi madugumba do di heta sensan da ba ko heta yausan bi da ba thabak suba mi oigera amo oigera ko khang taragadi ada ground reality do di amtang yengmina se ba ko mari yena bai muhutta haidi thabak suba hazira suba mi si kamai tawi moi gi wakhalon da leiri sidi thabak amabu phangagadi ko anyhow torakanda ngasi gi nong masigi thabak amabu phangja taragadi sel khara tanba phangdoini aduna chakhaudi hangoi doini ngasi gi haiba gi potune moida leiriba mindset se any community gi oibe ko mayam se dum ai wakal da dum yabi gane khali mayam na su ko si pot se ada thabak si phangda bu ye ko adi phangagadi sel khara phangni phangdragana nong madugi lupam ta phangdana yum da hanjan doine haidi sarkar gi thabak asobu to bu yai macha to bu yai na jaga private company am da thabak to bu yai ko adu hairiba mising du gi damakta di tolop se chawgra pikra amadi lakadaba leire soidre ko adu hojiki hairiba mising du gi adamai nattabani na moi gi any how to ra thabak phangba any thabak suna ba ma phangba sine moi gi mind da leire se amazo amazu loina ko adu smile leibane aduna maram oira kansi da moi di amabu phangaga den chen badune ba ko chakhau du ne hena maru ena khanbani adui ma thakta top real situation amadana kari lege ha kanda moi sing se thabak suba pu doi se kadai da no haibase haidi kari no to doi se haibase phajana khangdaba condition so dum real situation da dum yaweba ai example am tang haijage ba kitang su nokning ba ko aduga aseng boin thokpa haitare aina angang oi da akhoi gi akhoi le kai da ahan ma khakna haiba haitare ko ma je akhoi gi ayu angan basida ko kaino akhoi gi passenger service to ba Tata Magic to madu to ngasat pa jane ba ko haiba Tata Magic si ihang hangaga akhoi gi kaino gi sta kham ba haitare akhoi gi singjamai gi parking leibedo thabak suba mi myam worker ke ka leiba mafam do adu da kham ba jane ba gari si he kham kan da leiba worker sing se loine heta censal laga tong ba haitare ayu kan ta ne ko adu ga driver du na hanga ba ko kai no noi myam loine heta chenkhala ise na moi masagi pot lojaba gi kham ba jane ba sing widi noi myam loi chenkhala ise kari no na ha ba da worker sing du na han noi jani gari thob je pabung na pubi ge tab jaga du pubi ro ka dai thabak lei gi na haidi thabak tu su phangna bai dongta kai no da mi khodi mu tu loin thabak phangni haiba leitabni nong madugi ko aduna hana chenkhat horaga di gari du han tong horaga di moi thabak ama phangni adui mindset tu ne aduga sagi ahan duna he akoi gi di ngasi thabak su ba khot pe dum nek pai lak pai nte sidai pot lo gadam ne dugi kham mani ena hai ba ko adune akoi da tamara kan da khoi nu e ba ko as kai no ne adudi phattaba mi am oiram dana hai mi sing tu ai mafam rang khang de jaga am da pura sa di kamai to ba kaina ko hai di admaina moi gi mindset tu gi wane ba ko ground reality da lei di adune aduga amasu hai ge ba ko
ꯌꯥꯝ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯖꯗ ꯃꯌꯥꯝꯅ ꯈꯪꯍꯧꯗꯕ ꯑꯩꯒꯤ ꯉꯁꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯝꯕ ꯈꯣꯠꯂꯕꯗꯨꯅꯤ ꯑꯁꯦꯡꯕ ꯃꯌꯥꯝꯅ ꯈꯪꯍꯧꯕ ꯄꯣꯠ ꯑꯃꯒ ꯍꯥꯏꯒꯦꯕ ꯔꯤꯌꯦꯂꯤꯇꯤꯗꯣ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯂꯥꯟ ꯀꯟꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯀꯣ ꯑꯗꯨꯗ ꯍꯟꯗꯛꯀꯤꯁꯤꯗꯀꯣ ꯃꯃꯥꯡ ꯆꯍꯤꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯄꯥꯉꯟ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯗ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯊꯤꯟꯕ ꯌꯥꯎꯔꯦ ꯃꯤꯆꯪ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯇꯧꯅꯕ ꯈꯣꯠꯅ ꯃꯌꯥꯝ ꯇꯧꯕ ꯌꯥꯎꯏꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯅꯕ ꯌꯥꯎꯏꯀꯣ ꯃꯤꯆꯪ ꯆꯪꯉꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯣꯇꯣꯗ ꯉꯁꯥꯏ ꯀꯩꯅꯣꯔꯣꯝꯒꯤ ꯁꯥꯏꯠꯇꯅꯤꯀꯣ ꯃꯣꯏꯔꯥꯡꯂ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯛꯇꯥ ꯑꯁꯣꯝꯒꯤ ꯁꯥꯏꯠꯇ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯔꯛꯄꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯀꯣ ꯃꯗꯨꯒꯤꯗꯨꯗ ꯃꯩꯇꯩ ꯃꯆꯥ ꯈꯔꯁꯨ ꯌꯥꯎꯔꯦ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯑꯗꯒꯤ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯀꯥꯟꯗ ꯃꯩꯇꯩꯁꯨ ꯃꯨꯁꯂꯤꯝꯁꯨ ꯇꯧꯔꯀꯥꯟꯗ ꯀꯨꯀꯤꯒꯤꯗ ꯄꯣꯠ ꯆꯩ ꯊꯤꯜꯂꯝꯃꯦ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯐꯥꯕꯗꯣ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯌꯥꯎꯈꯤꯀꯣ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯅꯦꯕ ꯃꯗꯨ ꯃꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯔꯤ ꯃꯩꯇꯩꯒꯤ ꯀꯨꯀꯤꯒꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯣꯏꯒꯤ ꯆꯥꯛꯈꯥꯎꯗꯣ ꯍꯥꯟꯅ ꯈꯜꯂꯛꯄꯒꯤꯅꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯊꯤꯅ ꯃꯌꯥꯝꯗꯣ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯃꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯅꯠꯇꯦꯕ ꯔꯤꯌꯦꯜ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯄꯣꯠꯇꯨꯅꯦꯕ ꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯗꯤ ꯆꯔꯥ ꯁꯦꯠꯇꯣꯏ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯆꯥꯛꯈꯥꯎꯁꯤꯅꯕꯨ ꯍꯥꯡꯗ꯭ꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯄꯣꯠꯇꯨꯅꯦꯕ ꯃꯌꯥꯝꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝꯕ ꯄꯣꯠꯁꯤꯃ ꯊꯣꯛꯄ ꯀꯥꯟꯗꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗ ꯂꯩꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯂꯥꯏꯐꯝ ꯊꯨꯒꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯕꯩ ꯊꯨꯒꯥꯏꯍꯟꯗꯣꯏꯅꯣ ꯊꯨꯒꯥꯏꯍꯟꯗ꯭ꯔ ꯂꯣꯏꯔꯦ ꯋꯥꯔꯤꯗꯣꯀꯣ ꯅꯣꯏ ꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯩꯅ ꯇꯧꯔꯀꯥꯟꯗ ꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯌꯥꯏꯗꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯒꯤꯗ ꯑꯣꯏꯅ ꯃꯩꯇꯩꯒꯤꯗ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯨꯁꯂꯤꯝꯒꯤꯗ ꯑꯣꯏꯅ ꯃꯁꯖꯤꯠ ꯑꯣꯏꯅ ꯊꯨꯒꯥꯏꯔꯨ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯔꯩ ꯌꯦꯠꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯂꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯉꯣꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯤꯗꯕꯨ ꯊꯨꯒꯥꯏꯅꯤ ꯂꯥꯛꯏꯁꯦꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯜꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯊꯥꯒꯠꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟ ꯐꯠꯇꯕ ꯑꯃꯗ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯕ ꯉꯥꯏꯍꯥꯛꯇꯪ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯗꯨꯁꯨ ꯃꯁꯖꯤꯠ ꯑꯃ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯗꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯊꯥꯒꯠꯈꯤꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯥꯀꯟ ꯑꯅꯤꯁꯤꯗ ꯃꯔꯩ ꯌꯦꯠꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯄꯤꯕꯗꯧꯅ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯨ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯃꯦꯟ ꯄꯔꯄꯁꯇꯤ ꯑꯣꯜꯋꯦꯁ ꯑꯩꯒꯤ ꯁꯤ ꯈꯛꯇꯪꯁꯨ ꯅꯠꯇꯦ ꯑꯇꯩ ꯏꯁꯨ ꯃꯌꯥꯝ ꯑꯃꯗꯁꯨ ꯑꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯟꯇꯦꯟꯁꯤꯡ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯁꯤꯡꯗꯣ ꯑꯗꯨꯝ ꯄꯥꯝꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯣꯂꯣ ꯈꯔ ꯇꯧꯕꯤꯔꯛꯄꯅꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗꯣ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒꯤ ꯕꯣꯇꯝ ꯂꯥꯏꯟ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯕꯖꯦꯛꯇꯤꯞꯇꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯅꯤꯕꯔꯁꯦꯜ ꯕ꯭ꯔꯗꯔꯍꯨꯠ ꯀꯣ ꯑꯗꯨꯒ ꯃ꯭ꯌꯨꯆꯨꯋꯦꯜ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯃꯔꯩ ꯃꯔꯥꯡꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯦꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯥꯏꯟꯁꯇ ꯇꯧꯕꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯗꯤ ꯏꯠꯁ ꯁꯣ ꯍꯔꯠꯐꯨꯜ ꯀꯣ ꯑꯩ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯠꯂꯤꯁ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯈꯖꯤꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯏꯐ ꯑꯥꯏ ꯀꯦꯟ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯈꯜꯂꯒ ꯁꯤꯌꯔ ꯇꯧꯖꯕ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯁꯤꯌꯔ ꯇꯧꯔꯤꯁꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯥꯏ ꯊꯕꯛ ꯇꯧꯔꯤꯗꯨꯗ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯗꯦ ꯀꯥꯏꯅ ꯂꯥꯏꯛ ꯃꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕ ꯃꯅꯨꯡꯗ ꯃꯤ ꯑꯃꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯕꯠ ꯗ ꯊꯤꯡ ꯏꯁ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯨ ꯇꯥꯔꯒꯁꯨ ꯍꯜꯂꯛꯑꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5-10 ꯃꯇꯝ ꯐꯪꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯇꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯌꯥꯝ ꯄꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯄꯥꯏꯕ ꯀꯥꯟꯗ ꯎꯔꯛꯄ ꯄꯣꯠꯇꯣ ꯃꯗꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯦꯕ ꯖꯁ ꯕꯤꯀꯣꯁ ꯑꯥꯏ ꯋꯥꯟ ꯇꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯇꯤꯞ ꯚꯥꯏബ്ꯁ ꯅꯠꯇ꯭ꯔꯒ ꯄꯣꯖꯤꯇꯤꯞ ꯑꯣꯏꯕ ꯃꯥꯏꯟꯁꯦꯠ ꯑꯗꯨꯒꯨꯝꯕ ꯄꯣꯖꯤꯇꯤꯞ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯤꯡꯕꯗꯒꯤꯅꯦꯕ ꯑꯩꯒꯤ ꯃꯦꯟ ꯏꯟꯇꯦꯟꯁꯟꯗꯤꯀꯣ ꯃꯗꯨꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤ ꯋꯥꯟ